LSTB Amadi Kabui Union Manipurna Sajibuk Nongma Panba Cheiraoba Puna Pangthoklagani Lauthokre. Lainingthau Sanamahi Temple Board LSTB Amadi Kabui Union Manipur Anina Handak Chahidagi Hauna Sajibuk Nongma Panba Cheiraoba Puna Pangthoklagani Haina Lauthokre. Amaromda Haying Khongban Ufong Yumpham Sanamahi Lambida Leiba Lainingthau Sanamahi Laisangda Nauna installation tauba kilowatt 10 gi rooftop solar system asi ngasi MSPDCL gi managing director Hizam Santi Kumar na sangakre. Rooftop solar system sangabaga mari leinana MSPDCL gi managing director Hizam Santi Kumar na hai Lainingthau Sanamahi Laisangda rooftop solar system installation taurakpa asi atai temple board singna su tamjaningai ni. Prime Minister gi Surya Ghar Mufat Bisli Yosna gi makhada domestic consumer singna rooftop solar khillaga consumer oibada natana mana puthokliba mai adu yonba yabagi khudongchaba piri. Hairiba scheme asigi makhada consumer singna thagi thiramba recharge su hanthabak ngamlagani. Loyana khongthang asina state asigi sanmit lon da su chauna kanaba piragani. Masigi mathakta fossil fuel sizinaduna mai puthokpagi changsu hanthanbak ngamlagani haiki. Housing the joint declaration LSTB and Kabui Union Manipur for the celebration of Ccpur Da Greenfield Cheiraoba Haiba Maikumasi Kaikunajariba declaration Pangthoklagani. The joint declaration on celebration of Ccpur Da Greenfield Cheiraoba on the 13th March 2025 Thursday Lamdami. Anong sinasabi sa iyo, anong bagini, ahan nasaba, haubagi, masih umayway na ako'y pangtuhin. Kasi pangtuhin sila, maruay ba di, ako'y na ano at sama sila, tinchin laysin dana ba, laysin patla ba na ako'y na, tada na mahay na isoda, purumda na, ngakok pinabad ako'y, Nagam sida purumaga pay thongni jaba kumai amani da yungda laaga amu apai ki thawai ni kauba haidana amma tawi thawai ni kauba si yen namana kauraga madu halaga yen cha do apai ki yumthong khuding ni matu mama yelaga sumaina pangthongi adige numdang dena apai ki laning thau da asida apai ki apet no nati singi Mayam sikat laga, amuk kurundra lokoga, maduna, yung insan thonga gadu mayam sami nama, asyik mana apa ye, sahi aku pergi, kena saya dulu, nasi ishor mana, Meitei ga Kabui ga, aku ise, yek salai laiba, senami laini, laiba, satpa kau asyik ishor mana ubi dunang asidi. Meitei ga Kabui ga Cheiraoba sin ngomudda palo haibdo ishorna tambibadagi oramani haibo khando akhoi thajaba do laiguna akhoi hayeng akhoi ge asida Cheiraoba da ban mese akhoi so mayam laaga adum haraugani Cheiraoba se aina akhoi dule Churchandpur da airport Semnaba Khanakhre. Churchandpur district ki manungda Greenfield Airport ama semgatnaba Jomi Students Federation ZSF General Headquarters ki mihut singa Ministry of Civil Aviation ki Secretary Vumlunmang Volnamga unaduna Khanakhre hairi. Mifam aduna Churchandpur da Greenfield Airport ama sanaba mataw karamna changsanba yagadagi amasung Greenfield Airport ki manglan asi mangfaunaba yagadagi haibagi matangda Khanakhi hairi. Amaromda ZSF ki mihut sing aduna Staff Selection Commission ki Chairman S. Gopal Krishnan ga unaduna Churchandpur da exam pangthokpa yanaba sinbinaba wafam sing Churchandpur amasung atay jingi district da center hangkhidabano haibagi matangda wafam thamki loinana mahakna kari tawba yabagi haibadu fongdokhi hairi. Panba yabadi Churchandpur da Greenfield Airport ama sabagi matangda MLA LS Khaute yauna Cookie Organization kaya dagi center da kaya ragtakna kiba laikhrabani adubu masigi khongthang asi lawkhatba matamda airport developer natraga state lenga ki ayaba laktabana maram oiraga Churchandpur da Greenfield Airport sabagi wafam leite haina ministry dagi khanghalakba laikhrabani.